इमेज पाउदम मियंग ताबिरब सिंह सुरबलाना खुरुमजरी नसिगी मरोइबा पाउ पिजरी मणिपुर स्टार्टअप स्कीम 2.0 की वेंचर फंड चीफ मिनिस्टर एन बिरेन लॉन्च तौखरे ऑल मणिपुर वर्किंग जर्नलिस्ट यूनियन के ट्रस्ट पाउमी वेलफेयर फाउंडेशन ना पाउमी अहुम अमदी लेखिद्रबा पाउमी अमगी लोइनबिदा सेल की तेंबांग खुसनखरे मैतै मितैबु शेड्यूल ट्राइब लिस्ट चलहनबा सेंटर की लुचिंग बसिंगी नाकोंग यौहनबा यामना दरकार ओइ हाइना एमएलए आर के इमोना हाइख्रे लोइनना एक्सटर्नल अफेयर्स मिनिस्टर एस जयशंकर गा यूक्रेन की DMYTRO कुलेवा उनदना हिरम कयादा वरी सनखरे पाउमचा खाइना पिजरी मणिपुर स्टार्टअप स्कीम 2.0 की वेंचर फंड ngasi चीफ मिनिस्टर एन बिरेन लॉन्च तौखरे फंड असी नॉर्थ ईस्ट डेवलपमेंट फाइनेंस कॉर्पोरेशन लिमिटेड नेट फीगा खुसमनरगा होटल इम्फाल की संगाई कॉन्फ्रेंस हॉल दा पांगथोकपा मणिपुर स्टार्टअप वर्कशॉप मनुंगदा लॉन्च तौखिबनी मणिपुर लेंगाक की डिपार्टमेंट ऑफ प्लानिंग अमदी इंडिया गवर्नमेंट डिपार्टमेंट फॉर प्रमोशन ऑफ इंडस्ट्री एंड इंटरनेट ट्रेड ना पुनः सेनखिबा थोरम अदुदा नेट फी की चेयरमैन अमदी मैनेजिंग डायरेक्टर PVSLN मूर्ति चीफ सेक्रेटरी डॉक्टर राजेश कुमार एडिशनल चीफ सेक्रेटरी सिंह MH खान अमदी V बुमलुनवांग डायरेक्टर प्लानिंग एंड कुलकारानी देवी डिपार्टमेंट फॉर प्रमोशन ऑफ इंडस्ट्री एंड इंटरनेट ट्रेड नेट फी की ऑफिशियल सिंह एकेडमिशियन अमदी एंटरप्रेन्योर सिंह सुसर याखी थरोंगी मनुंग चन्ना मणिपुर लेंगाक अमदी नेट फी अनि की मरक्ता मेमोरेंडम ऑफ अंडरस्टैंडिंग सु साइन तौनकी मसिदा नतना MIT ना चुसिनबा टेक स्टार वीकेंड दा मकोक मुथंग अहुम सुबा तारबसिंगदा चीफ मिनिस्टर ना मना यंथोकी हारिबा टेक स्टार वीकेंड असिदा सीपेट की इको यूथ ना अहानबा मना फंकी मना असिदा लुपा लिसिंग कुनमंगा यावरी अदुगा अनिशुबना MIT की एलिविएट ना तादुना लुपा लिसिंग तरामंगा अमदी MTU की तांजाना अहुम सुबह तादना लुपा लिसिंग तरा की मना फंकी मसिदा नतना अतै स्टार्टअप सिंगदा कंसोलेशन प्राइसिंग सु यंथोकी थरोम सेदा स्टॉल खरसु सादुना थमकी ngasi थरोमदा वांगांगलदुना चीफ मिनिस्टर एन बिरेना महाकी लेंगाक असिना स्टेट असिदा लैरिबा युमथोंग खुदिंगदा सेल तानबगी लंबी पीनबा पांदम थमली मसिगी दमक लेंगाक असिना तोंगान तोंगानबा स्कीम सिंग पाइखटली अमदी इमुंग अमगी यामद्रबदा मियोई अमदा डायरेक्ट नत्रगा इनडायरेक्ट ओइना थबक पीनबा थौदांगसु लौरी हाइकी ऑल मणिपुर वर्किंग जर्नलिस्ट यूनियन आमजुगी ट्रस्ट पाउमी वेलफेयर फाउंडेशन ngasi amjugi paumi bona fide member oiriba paumi ahum laikhidraba paumi ama loinana paumi amagi loina bida ana layengi sel gi tengbang khusnakre sel gi tengbang khusnabagi thorom asi ngasi ayok pung 13 makai taba matamda manipur press club da pangthoki thorom aduda impact tv gi paumi manohar mayum bizana da lupalesing kuntra chochampur gi tulau tv gi paumi en jamin thang da lupalesing kun morning bell pauche gi laisram ranbir gi loina bida ana layengi damak lupalesing kun sanale pak pauche gi senior journalist A Balkrishna Sharma said neuro endocrine tumor na bagi damak da lupa lak amat loina na morning bell pauche gi laikhidraba paumi laisram Regan Singhada said hepatic encephalopathy lainana nabadagi laikhidabada सेल की तेंबांग ओइना लुपा लाख अमगी सेनफम चेक ओइना कुसनकी पुना कुसनकी ब सेनफम असे लुपा लाख अनिगा लिसिंग हुंबुतरानी हाइरिबा सेनफम सिंग असे चेक ओइना कुसनबगी थौरमदा पाउमी वेलफेयर फाउंडेशन के चेयरमैन ओइबदा नतना अमजुगी प्रेसिडेंट सु ओरिबा वांगखेमसा समजाय अमदी पाउमी वेलफेयर फाउंडेशन के ट्रस्टी मेंबर सिंग सु सरुक याकी सेल की तेंबांग असे हौकिबा अक्टोबर 13 दा मणिपुर प्रेस क्लब दा कुमजा लिसिंग अनि कुनिथोय कुलुमदोय गी पाउमी वेलफेयर गी ओइना मेडिकल फाइनेंशियल
assistance pinabagidamag pangthokiba medical board amana kupna yengsilaba matungda hairiba senpamsing asi amjugi paumi bona fide member oiriba paumi ahum laikhidraba paumi ama loinana paumi amagi loina bida kusna kibani November ge tang kuntareta pangthokadawriba Kanglaipa Students Association ge 33 suba Foundation Day gi mangoinana Kunaida kathoklaba e haina mingthonba lemna e pibagi thorom ama rims amadi Jennings Blood Bank ta pangthokre pangthokliba thorom ga mari leinana association asigi Vice President Seram Hemzit na hai noma kangdana anaba kayana e gi darkar oiraklaba matamda yamna khudong chadaba kaya ama mayoknaba ase noma gi hengalakpana maram oiraga igi darkar lairaba miyoi adugi mateng pangsinduna mamal yamlaba thawai kayabu kannabagi wakhalonda lemna e pibagi thorom ase pangthokpani loinana aikhoina e pibada akaiba karisu leite adom na pibiriba e aduna kanagumba miyoi amagi punsibu kanminasi haina phongdokhibaga loinana igi awatpa lairaklaba matamda lup asina angama mateng pangani haina mahakna makhataki ngasigi thorom aduda thomi chama yankhai henbana lemna e pi ki hairi Kanglaipa Student Association gi 38 suba mapok monga mai lenana sei khuding leptana chathaduna lagiba 12 November khunai ka thulaba i high blood donation asi Kanglaipa Student Association jinim samade limsta sinjabani ngasigi khunai ka thulaba i haibasigi marui ba pandamdi Kanglaipa Student Association na khoi khunai sida leiba irisha sigi mafamda miyoi bagi pusi amada su kallaba pandamda tawjabani kijang kajang daba khoi nisa pasadagi na la thulaba khunai ma akan bo waina bidungta thokjaba khunai ka thulaba i Mitai bu schedule tribe ki list da chalhan ba lengak na mathau ta ba thabak sing lokhat na ba lengak pai bada yauriba minister MLA singi mayum da schedule tribe demand committee ki thomi sing na chatuna memorandum pisin bagi manung channa ngasi sagolban AC gi MLA RK imoda memorandum pisin kre sagolban da leiba MLA gi mayum da memorandum pisin ba adu da schedule tribe demand committee ga chatminari ba lup kaya gi thomi sing su saru yakhi Schedule tribe ki issue asigi matangda MLA imuna missing yamjadaba furup ama oiriba mitai singi tungi laibak ki dama khallaga furup asina ST da yawba asi yamna maram chai loinana issue asi aikhogi lamdam asi khaktada lauduna laibagi mahuta center gi luchingba singi nakong yohanba ase yamna mathau tai matamaduda center gi luchingba singna taliba demand ase soidana pirakani haibagi achetpa thajaba lai mahak masagi oinasu issue asibu thamoi sengna sawgatli haiki koi honorable prime minister naga india gi oina adigi koi notice gi oina thabak rasum pangthorakpa samna bida koi article 372 abrogate tawbirakpa Lagi suta thadana koi Manipur da inner line permit system informa masai sana halakpa sugum basi tawbusda sukoi soidna koi demand se phajana mangonda yi holagadi ei mating pangbira kadra home minister ga lagi prime minister ga naina khanjai masigi si ma koi masi lingjen manana chatpa ma daka tai mafam sana magi kenu do yohondom daka tai akoi sidadang akoi na honaraga ada akoi mafon do thok ragadi madu oiroidabanina aduna masi chapsana obviously government ki achuba mating amasu daka tai aduga yi wakanda government su soidana masigi lambi sida panggadra na khanjai aina ngarang dagi hogduna pangthokliba mangasuba kwatha festival nini chanba numit asida Manipur yelhomi amagi athingba leiriba ase kwatha praja singi yengbiduna komthokpiu haina kwatha schedule caste youth club
Kwatha Village More Block ki Secretary KSS Birena Thok Cherol Aman Hairi Cherol Aduna Chahi Kaya Hiram Kudinda Sotaduna Leraklaba Pikliba Yelhomi Kul Asibu Masak Tak Buda Festival Asina Asobotudang Loribani Chahigi Oina Pangtokpa Oibana Hanagum Tha Kaya Watlingai Numitasida Festival Gi Aroiban Umit Tokle Masida Laira Krabakul Asina Yamlaba Sentom Kaya Changna Honazaba Sida Yetok Patarabadi Achoba Potlum Ama Namsen Baga Manaragani Hiramasina Kulasigi Amadi Manipur Praza Miyamgi Yang Biduna Ating Basi Kumtok Pinaba no lukna Haizaratli Manipur gi Nupi Singna Sport ki Lamda Lauriba Thaudangna Ngasi Sport University Thangrakna Bagi Achoba Maramni Haina Manipur State Commission for Women gi Chairperson Ulka Devi na Fungdokre Lilong Haureibi College na National Commission for Women ga Kosamna Duna College Asigi Multipurpose Hall the Pangtopa one-day national seminar on role of women in sports ki Thorom Athoiba Mithunglen gi Warol Piraduna Mahak na Hai Lamdam Masida Nupi Oibising na sport da Lauriba Thaudang di Hainingai Laitena Singthana Pamtho is sport na Miyoiba Kunaibu Jat Bizati Kaidana Amadi Taxikasi Naina Amato Oina Chatmin Hali Loinana Unemployment ki Oina Su Mazi Asawa Mateng Pangi Fundoki Ngasagi Thormaduda Dr. Rangita Bali Waikom Director University and Higher Education Government of Manipur Pangambam Santi Kumar Singh Joint Director University and Higher Education Government of Manipur Amadi Dr. MD Rahijuddin Sheikh Principal Lilong Haureibi College na Mathang Sina Akhanaba Mithunglen Amadi Thoromapu Oina Saruk Yaki Thoromaduda Dr. Rangita Bali Waikom Director University and Higher Education Government of Manipur na Bleed the Pride Hai Hiramda Ngasigi Seminar gi Maru Eva Presentation Pikibagalwina Seminar Asigi Ayuki Sesanda Muslim Women in Sports Past, Present and Future Hai Hiramda Dr. Syed Ahmad Assistant Professor DM College of Arts DMU Empowering Women Through Sports Hai Hiramda Dr. Asalata Maisnam Assistant Professor Lilong Haureibi College Amadi Sport in Manipuri Muslim Society Hai Hiramda SM Sec Cultural Activists and Manipuri Writers na Wangangki Amadi Seminar ge Anishuba Sesanda Tungan ba Hiramda Resource Person Kayana Wangangki Thoromaduda Manipuri Muslim Nupi Singna Education Sports Amadi Culture da Thoidok Hendok na Thabak Tauriba Singbu Ikai Khumnabasu Utki Integrity da Hai Thakshi Gasi Lamchat Chazat Integrity da they retain core the religion Adiman ina kumbani mana laida bani the Mazi Kunganga Gini the Madi Ifa the Gini Madi Hindu ni Madi Muslim ni the Madi Christian ni I was Amataleka sports in a sports build the Chakragadi which Amato in integrity Uba. Laingakna miyamgi yaifanaba hongdokliba scheme sing amadi atai khudong chaba khudingmak miyamna khangnaba hotnabaga loinana madugi kanaba khudingmak lahongnaba hotnagadabani haina Chandalgi District Information Officer Joseph Longjamna phongdokre wafamasi Ministry of Information and Broadcasting gi midyeng makhada Central Bureau of Communication Field Office Chandal na senduna pangthokpa Integrated Communication and Outreach Program gi tharomda haikibani India na ningtamba Laibak Senbathungna Chathariba Azadi ka Amrit Mahotsav Amadi Prime Minister Narendra Modi gi lengakna miyam gi thabak tawrakpa chahi nipan pharakpaga mari lainana Chandal gi Jafauda Laiba NG Mono Monsang Community Hall the Pangthokpa Tharom aduda Joseph na makatara duna Chandal ase India gi Experience District singi manung chanduna Manipur da lairiba district tarataruk ase gi manung da khwaidagi laibak phaba district ama oiri masina maram oiraga India gi Union Minister Kaya district sida toina laktuna tungan ba chakhwat thaurangi thabak kaya leptana paikhatli Masigi mathakta miyamgi haifanaba scheme kaya amaso district asida pirakli adubu district asigi miyamna hairiba kanaba kaya asi lahongnaba hotnabagi changdi yamna nemli masi punamak asi miyamna khangba watpagini haina lauraga masigi tharom asi miyambu wakal tahanba senbani
Maru oina ngasigi thorom asina lengakna miyamgidamak paikhatliba tongan-tonganba schemesing miyamdasu khanghanba ngamgani haiki ngasigi thorom adugi matangda Central Bureau of Communication Field Office Channel gi head H Deepak Kumarna thorom asi district asigi manungda leiriba miyamna Indiana hokiba chayung pudara mga asida tawkiba sing tarokadaba amadi Prime Minister Narendra Modi gi chahi nipan gi lenga asina miyamgi tawriba thabak sing adu khanghanba hotnabani haiki ngasigi thorom adugi manungchanna mahairoi singi quiz competition tawbaga loinana cultural program kyasu utki loinana miyamna thorom asigi matangda paujal piba rally amasu chatki asangba communication na sinduna Rajkumari Meena Devi na iba tatkraba langla kauba lairik amang ngasi Manipur Press Club Sahitya Academy Awardee Yumlembam Ibomchana Phongkre ngasigi lairik phongbagi thorom aduda Dr. Maya Nepram Assistant Professor Pravavati College Ketrimayum Santa Singh State Secretary CPIM amadi L Memo Singh Writer and Critics na Mithunglen Singh oina saruk yakhibaga loinana lairiki matangda wangangki Manipur State Sumang Lela Council na English ngamachapan humpuni pangi matam dagi Manipur Sumang Lela chawkhat na bahot na bada chawba thodang loramba saknai raba Sumang Lela roi chanam nilbir maitaina ikhang khangawdana leikhidabada state ki thakta sardanjali katuna awaba phongdopagi thoram pangthokre leikhidabagi kongba laisram laikai da leiba yumda pangthokiba awaba phongdopagi thoram aduda Sumang Lela Council gi President M Purnima se leima Sumang Lela Council gi Award Committee gi Chairman Ketri Jugindro NSD amadi PH Gunachandra Sharma Lifetime President Sumang Lela Council na Mithunglen Singh oina amadi Sumang Lela bu nuksibiba artist sing member sing na saruk yakhi Manipur State Sumang Lela Council gi Lifetime Secretary Saugrakpam Hemantana Tharomdugi taramna opagi warol thamkibaga loinana Lila Roy Chanam Nelbir Maitaina Sumang Lela gi damak kathok piramba kayabu singthaki Miyamna Pranam Singh Saba haina sakhangna khiba yaripok thambal nuda negative role da kungkhiba actor director asi tungan ba Sumang Lela Association singda yauramba natana lila kayada maroiba role sing lorongki mahakna yauramba maroiba Sumang Lela Sangstan Singdi Linthuingambi Jatrakam Drama Association Impal Jatrakam Drama Association, Maitai Leima Jatrakam Drama Association, Hung Sedaba Dramatic Union Panbayai. Tharomasida Sumang Lela Council gi General Secretary Yumnam Nilachandrana haikibada Sumang Lela gidamak kathok piramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lela kannaba iho sagatpa council asigi calendar tharom amani loinana khunai ase kannaba thodang singi manungda Lela kannaba iho asesu amani haibadu haiman bathokloi haiki mahakna Laikhidabada Sumang Lela gi fampakta achoba ahoba ama leihoragani haikibaga loinana leihoriba imung manungi awabadasu Sumang Lela Council saruk yari haiki Infal Jatra Association gi founder member oina matam sangna Sumang Lela amadi film gi khongchata saruk yaraklaba misak asina laikhidaba matamda masagi chahi marifumathoi shukre External Affairs Minister S. Jaisankar na Ukraine gi mahaka famanaba DMYTRO kuleva ga unadana region aduda oiriba fivangi manu amasung nuclear gi matangda wari sanakre Jaisankar amasung kuleva makoi animak Cambodia gi capital da pangthokleba Asian India Summit ta saruk yana balak libani Asian India Commemorative Summit ta yauna balak liba India gi team Vice President Jagdeep Dhankar na luchingli External Affairs Minister S. Jaisankar su team aduda yarok libani hairi Russia na Ukraine da landariba adu athubada loishanna bagi wafam yauna Jaisankar amasung koleva na sanaki hairi adum oinamak Russia na Ukraine da landariba adu ki matangda India na condemn tawbadi leitri Prime Minister Narendra Modi na Russian President Vladimir Putin amasung Ukrainian President Volodymyr Zelensky ga warisana badi laikre the PM Modi na Putin da Ukraine da thokleba conflict athubada loishanna bakana taksinduna laklebani
PM Modi na haikibda hawzaki matam amadi hawzaki matam asidi langi matam nati challenge kai ga wari sanabada PM Modi na haikibda lana warwishin purakloi peace ki wafam lairabadi India na maduda contribute tornaba sem saduna lai Karigumba Himachal Pradesh Assembly Mikhalda BJP na mai paklabadi Jairam Thakur na amuk hanna Chief Minister oigani haina BJP National President Jagat Prakash Nadana phungdoki state adugi Mikhalgi board khombada Rahul Gandhi na saruk yakhide haina Congress leader bu sidaduna ngangki masina takpadi Himachal Pradesh amasung Gujarat Congress na board phangloi haibadu utlabani Congress amasung BJP na Himachal Pradesh da Tam Sinsinduna government semduna ayambada lakrabani handakti BJP na government amukhana semlagani haiki state adugi miyamna BJP bu soidanaba mai pakhangani haina su phungdoki assembly constituency umpunipan gi vote ngasi ayu pungnipan lagi thadaba hokibani mirep chamri tarani thuina laibak yengnari bani english ni ta tare ki mikhalda BJP na shit nifumari phangkibani aroibada maroiba paw mohana pizari Manipur Startup Scheme 2.0 gi venture fund Chief Minister N Biren launch tawkhre All Manipur Working Journalists Union gi Trust Paumi Welfare Foundation na Paumi ahum amadi laikhidraba Paumi amagi loina bida sel gi tengbang khusnakre Maitai Mitai bu Scheduled Tribe list ta chalhanaba center gi luchingba singi nakong yauhanba yamna darkar oi haina MLA RK imona haikre Loinana External Affairs Minister S. Jai Shankar ga Ukraine gi DMYTRO Kuleva unaduna hiram kayada wari sanakre. Masigi damak tadi PAODAM matang sida loijari miyeng tabiri basingbo amukana kurumjari.